Hi guys, ngasidi kayo vlog kaya nantebako. Ay punsi wari haitare. Adu khare lirakke. Mayamda tabiyo. ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯃꯥ ꯂꯨꯍꯣꯡꯕ ꯃꯇꯥꯡꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦꯕꯀꯣ. ꯑꯩꯈꯣꯏ ꯃꯥꯗꯣ ꯀꯩꯅꯣ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯕꯣꯛꯇꯣ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯌꯦꯕ. ꯂꯨꯈ꯭ꯔꯥꯕꯤꯗꯤ ꯃꯥꯗꯣ ꯍꯥꯟꯅ ꯑꯁꯥꯝ ꯍꯣꯖꯥꯏꯗ ꯂꯩꯔꯝꯕꯅꯦꯕ. ꯍꯣꯖꯥꯏꯗ ꯂꯩꯔꯝꯕꯗꯣ ꯑꯩꯈꯣꯏ ꯄꯨꯗꯣ ꯅꯨꯄꯤ ꯑꯇꯣꯞꯄ ꯂꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯔꯒ ꯈꯠꯅꯔꯒ ꯄꯨꯔ ꯂꯥꯛꯄꯅꯦꯕ ꯑꯩꯈꯣꯏ ꯕꯣꯛꯁꯦ. ꯂꯥꯛꯄꯗꯨꯗ ꯌꯨꯝꯗ ꯂꯩꯔꯦꯀꯣ. ꯌꯨꯝꯗ ꯂꯩꯕꯗ ꯃꯥꯁꯦ ꯑꯗꯨꯝ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯔꯛꯑꯦ. ꯃꯣꯏ ꯌꯨꯝꯗ ꯀꯩꯁꯨ ꯅꯨꯄꯥ ꯌꯥꯎꯔꯛꯇꯦꯕ. ꯅꯨꯄꯥ ꯌꯥꯎꯔꯛꯇꯕꯒꯤ ꯃꯥꯅ ꯊꯕꯛ ꯈꯨꯗꯤꯡ ꯇꯧꯕꯗꯣ ꯂꯧ ꯁꯨꯗꯅ ꯈꯣꯠꯇꯅ ꯕꯣꯛꯁꯤꯡ ꯀꯩꯀꯥ ꯇꯝꯃꯦꯕ ꯃꯥꯁꯦ. ꯑꯗꯒꯤ ꯑꯩꯈꯣꯏ ꯕꯥ ꯃꯣꯏꯁꯦ ꯊꯦꯡꯅꯕ ꯃꯥꯜꯂꯦ. ꯊꯦꯡꯅꯕꯗꯒꯤ ꯑꯩꯈꯣꯏ ꯕꯥꯅ ꯐꯥꯔ ꯂꯧꯕꯅꯦ ꯍꯥꯏꯕꯅꯦꯕ. ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛꯍꯣꯏꯁꯤꯅꯗꯤ ꯑꯩꯈꯣꯏ ꯏꯕꯣꯛꯍꯣꯏꯗꯤ ꯑꯩꯈꯣꯏ ꯕꯥ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅꯗꯤ ꯀꯩꯁꯨ ꯌꯥꯝ ꯄꯥꯝꯕ ꯑꯣꯏꯈꯤꯗꯕ ꯍꯥꯏꯇꯥꯔꯦ. ꯃꯗꯨꯅ ꯌꯥꯝꯅ ꯑꯣꯠꯄꯤ ꯅꯩꯕꯤ ꯇꯧꯕꯤꯕꯗꯣ. ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯆꯦꯜꯂꯛꯄꯗꯨꯁꯨ ꯑꯩꯈꯣꯏ ꯕꯥꯅ ꯐꯥꯔ ꯂꯧꯋꯦ ꯍꯥꯏꯕꯅꯦꯕ. ꯑꯗꯨ ꯂꯧꯕꯗꯣ ꯌꯨꯝꯗ ꯄꯨꯔꯛꯑꯦ. ꯄꯨꯔꯛꯄꯗ ꯄꯥꯎ ꯍꯟꯗꯣꯛꯆꯕ ꯀꯥꯟꯗ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯅ ꯃꯃꯥ ꯁꯥ ꯆꯠꯂꯦꯌꯦ. That is fucking disrespect. ꯑꯗꯨꯅꯦꯕꯀꯣ. ꯍꯧꯈꯤꯕ ꯄꯣꯠꯁꯤꯡꯁꯦ ꯍꯥꯏꯗꯕ ꯌꯥꯗꯦꯕ. ꯑꯔꯥꯟꯕ ꯄꯣꯠꯇꯣ ꯆꯨꯝꯃꯦ ꯍꯥꯏꯕ ꯌꯥꯔꯣꯏꯕ. ꯂꯥꯜꯂꯗꯤ ꯂꯥꯜꯂꯦ, ꯐꯅ ꯂꯥꯛ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ. ꯑꯗꯨꯅ ꯑꯔꯥꯟꯕꯅ ꯑꯆꯨꯝꯕ ꯁꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ. ꯑꯩꯁꯤꯁꯨ ꯀꯩꯁꯨ ꯌꯥꯝ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯦ. ꯑꯍꯜ ꯂꯃꯟ ꯑꯗꯨꯗ ꯌꯥꯝ ꯉꯥꯡꯉꯦꯕ. ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯏꯁꯥꯗ ꯊꯣꯛꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯅꯤ ꯍꯥꯏꯖꯔꯛꯀꯗꯣꯏꯁꯦ ꯃꯌꯥꯝꯗ. ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯩꯁꯨ ꯌꯨꯝꯗꯁꯨ ꯆꯠꯍꯟꯕꯤꯗꯦ ꯍꯥꯏꯌꯦꯕ. ꯑꯩꯈꯣꯏꯒꯤ ꯏꯕꯣꯛ ꯁꯛꯄꯤꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤꯅꯀꯣ. ꯑꯎꯟꯄꯣꯠ ꯀꯩꯀꯥ ꯎꯠꯂꯛꯇ꯭ꯔꯦ. ꯑꯗꯒꯤ ꯌꯨꯝꯒꯤ ꯗꯍꯦꯖ ꯗꯥꯎꯔꯤ ꯍꯥꯏꯇꯥꯔꯦ. ꯃꯇꯝꯗꯨꯗ ꯌꯨꯝꯗ ꯃꯥꯅ ꯄꯨꯖꯔꯛꯄꯅꯦ. ꯑꯗꯨꯝ ꯋꯥꯔꯦ ꯈꯪꯉꯤꯅꯤ. ꯈꯪꯅ ꯑꯩꯈꯣꯏ ꯕꯥꯅ ꯂꯧꯕꯤꯔꯦꯀꯣ. ꯑꯗꯩ ꯆꯍꯤ ꯑꯃ ꯌꯨꯝꯗ ꯆꯠꯍꯟꯗ꯭ꯔꯦ. ꯆꯥꯛ ꯆꯥꯕ ꯈꯣꯠꯄ ꯆꯍꯤ ꯀꯩꯅꯣ ꯂꯩꯕꯗꯣ ꯆꯠꯍꯟꯗꯦ ꯈꯣꯠꯍꯟꯗꯦ. ꯑꯗꯒꯤ ꯑꯉꯥꯡꯁꯦ ꯐꯅ ꯀꯨꯏꯅ ꯃꯤꯔꯣꯟꯕ ꯉꯝꯗꯦꯕ ꯃꯥꯗꯣ. ꯃꯤꯔꯣꯜꯂꯦ. ꯄꯨꯛꯇꯣ ꯀꯪꯉꯦ. ꯀꯪꯉꯀꯥꯟꯗ ꯑꯗꯨꯗꯁꯨ ꯊꯕꯛ ꯇꯞꯇꯥꯏ ꯁꯨꯍꯟꯈꯤꯌꯦꯕ. ꯃꯤꯔꯣꯟꯕ ꯃꯤꯗꯣ ꯀꯩꯁꯨ ꯊꯕꯛ ꯁꯨꯍꯟꯍꯟꯗꯦꯗꯅ. ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯇ ꯐꯨꯜ ꯇꯣꯔꯆꯔ ꯂꯩꯕꯥꯛꯀ ꯍꯣꯜꯍꯟꯗꯅ ꯂꯝꯒ ꯇꯩꯍꯟꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ. ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯂꯥꯏꯒ ꯈꯣꯏꯔꯝꯕ ꯈꯣꯠꯂꯝꯕ ꯄꯣꯛꯈꯤꯕꯅꯦꯕꯀꯣ. ꯑꯗꯨ ꯄꯣꯛꯑꯦ. ꯄꯣꯛꯑꯒ ꯀꯩꯁꯨ ꯌꯨꯝꯁꯤꯗ ꯀꯩꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯀꯩꯁꯨ ꯑꯩꯈꯣꯏ ꯃꯥ ꯅꯨꯡꯁꯤꯕꯤꯗꯕꯅꯤ. ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯅꯨꯡꯁꯤꯕꯤꯗꯦꯕ ꯃꯣꯏꯅ. ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩ ꯑꯗꯨꯝ ꯑꯣꯠꯇꯅ ꯅꯩꯗꯅ ꯇꯧꯕꯗꯣ ꯇꯧꯋꯦꯕ. ꯐꯨꯗꯅ ꯆꯩꯗꯅ ꯍꯦꯛꯇ ꯋꯥ ꯉꯥꯡꯕꯕꯨ ꯊꯛꯁꯤ ꯈꯥꯁꯤ ꯑꯗꯨ ꯑꯗꯥ ꯃꯤ ꯃꯁꯛ ꯈꯪꯗꯦ ꯑꯗꯨ ꯇꯧꯗꯦ. ꯆꯨꯝꯅ ꯅꯣꯛꯇꯅ ꯈꯦꯗꯅ ꯂꯩꯕꯁꯤꯕꯨ ꯌꯥꯗꯦꯕ. ꯀꯩꯒꯤ ꯅꯣꯛꯏꯅꯣ? ꯀꯩꯗꯧꯕꯒꯤ ꯐꯟ ꯆꯠꯂꯤꯅꯣ ꯑꯩ? ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯗꯤ ꯅꯣꯛꯇꯅ ꯈꯦꯗꯣꯏꯁꯦ. Still today I smile. Still today I laugh. ꯃꯣꯏꯗꯤ ꯀꯩ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯇꯕꯅꯤꯅ ꯌꯥꯗꯦꯕ. ꯃꯤꯅ ꯅꯣꯛꯄ ꯎꯕꯗꯣ ꯀꯜꯂꯛꯄ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ. ꯑꯗꯒꯤ I was physically abused. Physically ꯅꯠꯇꯦ, emotionally. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ I didn't have a very good childhood. ꯑꯩ ꯁꯤꯗꯁꯨ ꯀꯩꯁꯨ ꯂꯩꯔꯛꯇꯦꯕ. ꯑꯩꯈꯣꯏ ꯕꯥꯗꯣ ꯍꯥꯟꯅꯗꯒꯤ he was working since he was an adult in his early 20s ꯍꯥꯏꯇꯥꯔꯦ. ꯑꯩꯁꯨ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯇꯧꯖꯔꯦꯕ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖꯇꯀꯣ. ꯁꯤꯗꯁꯨ ꯀꯩꯁꯨ ꯐꯔꯦ ꯑꯗꯨ ꯇꯧꯔꯦꯒ ꯍꯥꯏꯕꯤꯕ ꯀꯅꯥꯝ ꯂꯩꯇꯦ. ꯀꯃꯥꯏꯅ ꯐꯪꯉꯤꯅꯣ? ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯣꯏꯗꯣꯏꯔꯣ ꯑꯣꯏꯔꯣꯏ ꯉꯥꯛꯇꯅꯤ ꯉꯁꯤꯐꯥꯎ ꯍꯥꯏꯔꯛꯏꯁꯦ. ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯤꯁꯨ ꯑꯣꯏꯔꯣꯏ. ꯀꯔꯤꯕꯨ ꯊꯣꯛꯑꯦ ꯇꯧꯖ ꯁꯥꯏꯅꯣ? This is the dialogue I get to hear every day. ꯃꯤꯅ ꯇꯧꯔꯤꯁꯦ ꯈꯣꯠꯂꯤꯁꯦ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯇꯦꯕ. ꯑꯣꯏꯔꯣꯏ ꯇꯧꯖ ꯁꯥꯏꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯌꯥꯝ ꯉꯥꯡꯉꯦꯀꯣ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ. ꯑꯗꯩ ꯍꯧꯖꯤꯛꯁꯨ ꯇꯥꯔꯤꯅꯦ ꯃꯣꯏꯁꯦꯀꯣ. ꯅꯥꯀꯣꯡ ꯊꯥꯡꯒꯠꯂ ꯇꯥꯕꯁꯨ ꯌꯥꯝ ꯀꯜꯂꯦꯕ. ꯀꯔꯤ ꯉꯥꯡꯉꯤ ꯑꯗꯨꯗꯣ. ꯑꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯦ. This is my space. I will speak what I want. I have a life too. ꯑꯗꯨꯃꯥꯏꯅ ꯊꯣꯛꯑꯦ. ꯑꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯁꯤꯗꯁꯨ ꯑꯆꯥꯄꯣꯠꯇ ꯆꯥꯔꯒꯁꯨ ꯑꯩꯗꯤ ꯄꯨꯊꯣꯛ ꯑꯗꯨꯝ ꯆꯥꯃꯤꯟꯅꯕ ꯉꯥꯛꯇꯅꯦ. ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯝ ꯌꯥꯝꯃꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ. ꯄꯨꯊꯣꯛ ꯏꯇꯣꯝ ꯀꯩꯁꯨ ꯆꯥꯔꯛꯇꯦꯕ ꯑꯩꯗꯤ. ꯑꯗꯣ ꯃꯣꯏꯒꯤ ꯆꯥꯕ ꯇꯟꯖꯥꯗꯨꯗꯗꯤ ꯏꯃꯥꯡꯁꯤꯗ ꯎꯠꯂꯅꯤꯀꯣ. ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯆꯥꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ. ꯃꯥꯁꯦ ꯎꯠꯂꯅꯤ. ꯄꯤꯗꯤ ꯄꯤꯖꯔꯣꯏꯗꯣꯏꯅꯦ. ꯑꯩꯁꯤꯅ ꯁꯤꯗ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯨꯝꯕ ꯀꯞ ꯂꯩꯗꯣꯏꯅꯤ. ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯕꯣꯛꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯤꯡꯁꯤꯡꯕꯅꯦꯕ. ꯃꯥꯗꯣ ꯑꯩꯈꯣꯏ ꯕꯣꯛ ꯍꯣꯏꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯃꯥꯗꯨꯅꯤꯀꯣ. ꯁꯤ ꯌꯥꯕ ꯅꯠꯇꯦ. ꯃꯥꯅ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯑꯆꯥꯄꯣꯠꯀ ꯂꯩꯕꯤꯗꯅꯒ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯆꯥꯈ꯭ꯔꯦ ꯑꯩꯁꯦꯀꯣ. ꯀꯩꯁꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯂꯣꯏꯅꯕꯤꯔꯛꯇꯦꯕ. ꯊꯤꯅ ꯄꯤꯔꯛꯄ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯁꯦ. ꯑꯗꯩ ꯊꯕꯛ ꯐꯪꯉꯦ. ꯑꯁꯤꯗ ꯑꯩꯅ ꯊꯕꯛ ꯇꯧꯕꯤꯗꯕ, ꯀꯧꯅꯔꯝꯗ ꯉꯥꯡꯅꯗꯕ ꯃꯤ ꯑꯝꯇ ꯂꯩꯇꯦ. ꯂꯣꯏ ꯀꯧꯅꯔꯝꯃꯤ ꯉꯥꯡꯅꯔꯝꯃꯤ. ꯆꯥꯛꯀ ꯊꯣꯡꯕꯤꯗꯅ ꯐꯤꯁꯨ ꯐꯤꯖꯥꯝ everything I did. ꯑꯗꯨ ꯑꯣꯟꯈꯠꯂ ꯑꯩꯉꯣꯟꯗ ꯉꯥꯛꯇꯅꯤꯀꯣ. ꯇꯧꯔꯤꯉꯩ ꯐꯩ ꯍꯥꯏꯕꯀꯣ. ꯇꯧꯕꯗꯣ ꯌꯥꯗ꯭ꯔꯒꯅ ꯐꯠꯇꯦꯌꯦ. ꯁꯤꯅꯤ. ꯑꯗꯨꯗ ꯅꯠꯇꯦ ꯃꯍꯩ ꯖꯥꯗꯨꯁꯤꯁꯨ oh my goodness. ꯑꯩ ꯄꯨꯟꯁꯤꯒꯤ ꯈꯪꯖꯔꯝꯗꯦ ꯃꯍꯩ ꯖꯥꯗꯨꯁꯤ ꯂꯥꯛꯄꯗꯒꯤ ꯈꯪꯉꯤ. ꯃꯍꯩ ꯖꯥꯗꯨꯁꯤꯁꯨꯀꯣ ꯑꯩꯉꯣꯟꯗꯁꯨ ꯏꯁꯥꯗꯁꯨ ꯏꯗ ꯇꯧꯁꯟꯕꯤ.
이마주 시로다네 몬다가 셈비드나 사비드나 몬다 미기 미땀 셈마 탐음메 아두이 마땅도 거의 깸 하이폰데 뭐 만웅니 두니 도한그라브네바 두마따다 땅 단자 헨 한잔 좀 따웨바 모이디 미지 시나바 마이잔 드라 양 까베바 아두도 강한다바 야데 매암도 It's still happening to this world and I'm victim of that 오이두보 강두보 포토 마이자두 도라미나 팡드레다나 모이디 마사테 모이폰테 we are at least doing something we are at least earning by our own 모이디 마밍원다 이 depend 도라 두두 마이 힌가 미나사데 me and my brother we are still working but still 파나라 라라다수 모이 아마도 오이 좀 좀전네 아데 아숨 마사서 아셈 마이저바이 좀 라메 좀 다할레 이뚱데 레피나바 미 라이테 거의 이파 석베 이파스수 이파니 파나 라라가수 송잘라 모이 미상lum상 아이dum vet I'm the vet of this whole saga yadare saga gida ai mu phadaba wang sang khangdaba halam thasi bebar laitaba laitre ai tani phatte ai bi ko phangna hotna dana ma ga tamna loijari je nong ta a phare du ai ba wai ina din ta jadri ngasi youtube ka hang na youtube ta du nga ji so as oi kho loi kari bu thoe na mi mama da adu ada adagi ai jinu pi ni homo ne ai je ko moi ai hiding by yes I have my feminine side yes I embrace that adu moi ai je homo ni lila drama ni na gai to wa jing nga nge ba directing ngang do ba adu wari se am ju sang re sab lo kha li sang re ba ko adu khang da bi ya de na ma ju aram ko to di la kana la amana ogira ai jo nga oi de na amazu dia ke ai nga iroi bi ke jo haitre ba ko haite ko ji de puki im le ram ni adu ai than de iroi ba tam jaram ne ba pop lai adu maming de palla ro akoi gi kara relatives cousin si da le min nari ba mi ne ba ko ai ji iroi ba khang de haite hai ni hai na ji pure tire ama lai gan de floating dora ga iroi da na adu gain to floating dora iroi ba tam ne ba tam de ai ji puki tan pusale mai tan pusale iroi ja haitri bani ko mai tan pusale anga zo ni du tan ja du adagi tip to lo thokre tip to tora ga ing sai iroi ba tam mi na dra tip to lo thokra mi na irak na re isin ji da luppe hanjan adu da moi kalam ta lakite lupa moi harao nok ta lai ne ha hu ene di som lupi ni si dui adu da iroi ba haram da ba ido smain to di si ta re na ko ko ta kau da ko tan dor ka ka le adu da iroi ba hai gre ba ise ꯑꯗꯨꯝ ꯑꯉꯥꯡꯉꯩꯗꯩ ꯁꯤꯅꯕ ꯌꯥꯝ ꯁꯦꯝꯕꯤꯔꯛꯏꯗ ꯉꯁꯤꯐꯥꯎ ꯏꯇꯨꯡꯁꯤꯗ ꯃꯣꯏꯅ ꯉꯥꯡꯕꯤꯔꯤ ꯃꯌꯥꯝꯁꯦ ꯐꯅ ꯑꯝꯇ ꯉꯥꯡꯕꯤꯗꯦ ꯃꯤ ꯋꯥꯅ ꯃꯔꯣꯝ ꯀꯜꯂꯤꯕ ꯁꯛꯇꯤ ꯌꯥꯝ ꯃꯁꯥ ꯃꯁꯥꯗꯤ ꯌꯦꯡꯗꯕꯀꯣ ꯃꯤꯉꯣꯟꯗ ꯑꯗꯨꯅꯤꯒ ꯑꯗꯥꯅꯤꯒ ꯁꯛꯇꯥꯁꯤꯡꯗꯨꯒ ꯃꯤꯗꯤ ꯈꯨꯠꯊꯤ ꯑꯃ ꯑꯩ ꯊꯤꯔꯦ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯑꯣꯏꯅ ꯍꯦꯟꯖꯟꯕꯤꯅꯤ ꯑꯗꯨ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯗꯅ ꯅꯣꯛꯅꯗꯅ ꯈꯦꯠꯅꯗꯅ ꯃꯤꯅ ꯍꯣꯠꯅꯖꯔꯤꯁꯦ ꯇꯧꯖꯔꯤꯁꯦ ꯍꯥꯏꯕꯗꯣ ꯅꯣꯡꯇꯥꯏꯕꯤꯗꯦ ꯃꯣꯏꯅ ꯑꯣꯟꯈꯠꯂ ꯃꯣꯏꯅ ꯇꯧꯕꯤꯕ ꯉꯥꯛꯇꯅꯤ ꯁꯥꯔꯤꯁꯦ ꯑꯗꯩ ꯉꯔꯥꯡ ꯅꯍꯥꯟꯇꯁꯨ ꯃꯩꯒꯤ ꯃꯇꯥꯡꯁꯦ ꯃꯩꯒꯤꯁꯤꯁꯨ ꯍꯥꯏꯗꯕ ꯌꯥꯗꯦ ꯎꯄꯥꯏ ꯂꯩꯇꯦ ꯃꯩꯁꯤꯁꯨ ꯀꯣꯠꯂ ꯊꯥꯟꯕꯤꯔꯝꯃꯦꯀꯣ ꯐꯅ ꯀꯨꯏꯅ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯈꯪꯄꯣꯟꯇꯦ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏꯁꯦ ꯃꯩ ꯄꯨꯡ ꯃꯝꯃꯦꯕ ꯃꯩ ꯄꯩꯁꯥꯗ ꯉꯔꯥꯡ ꯅꯍꯥꯟ ꯑꯌꯨꯛꯇ ꯍꯥꯟꯕꯅꯦꯕ ꯑꯩꯅ ꯑꯌꯨꯛꯇ ꯍꯥꯜꯂꯒ ꯌꯥꯔꯤꯕ ꯃꯩꯗꯣ ꯅꯨꯡꯊꯤꯟꯗ ꯌꯥꯈꯤꯗ꯭ꯔꯦ ꯅꯨꯡꯊꯤꯟꯗ ꯌꯥꯈꯤꯗꯕꯗꯒꯤ ꯑꯩꯈꯣꯏ ꯀꯥ ꯀꯧꯔꯦ ꯃꯩ ꯁꯦꯝꯕ ꯍꯩꯕ ꯃꯤ ꯑꯃ ꯂꯩꯌꯦꯕ ꯀꯧꯔ ꯌꯦꯡꯍꯟꯕꯗꯨꯗ ꯁꯝꯍꯜꯂꯝꯃꯦ ꯁꯨꯃꯥꯏꯅ ꯇꯠꯇꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏꯅꯦꯕ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯖꯕꯅꯦꯀꯣ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂ ꯅꯣꯏꯅ ꯑꯗꯨ ꯇꯧꯔꯝꯕ ꯑꯗꯥ ꯇꯧ ꯀꯩꯝ ꯍꯥꯏꯕꯤꯗꯦꯀꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯑꯇꯣꯟꯕ ꯖꯤꯕꯅꯤ ꯁꯤꯗ ꯂꯩꯖꯔꯤꯁꯦ ꯑꯗ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯁꯣꯔꯕ ꯍꯣꯟ ꯌꯥꯗꯕꯒꯤ ꯐꯤꯕꯝꯗꯣ ꯈꯔ ꯌꯦꯡꯁꯤꯟꯕꯒꯤ ꯆꯥꯡꯁꯦ ꯑꯗꯣ ꯍꯥꯏꯔꯦ ꯑꯗꯨ ꯃꯣꯏ ꯀꯩꯝ ꯇꯧꯗꯦ ꯈꯣꯠꯇꯦ ꯃꯩꯗꯨ ꯃꯨꯠꯂꯦꯀꯣ ꯑꯩꯈꯣꯏꯁꯨ ꯐꯔꯦ ꯃꯨꯠꯂꯗꯤ ꯃꯨꯠꯆꯔꯖꯅꯨ ꯑꯩꯈꯣꯏꯁꯨ ꯊꯥꯟꯗ꯭ꯔꯦꯕ ꯑꯗꯩ ꯃꯁꯥ ꯃꯊꯟꯇ ꯑꯃꯨꯛ ꯌꯥꯔꯛꯑꯦ ꯀꯃꯥꯏꯅ ꯌꯥꯔꯛꯏꯅꯣ ꯈꯪꯗꯦ ꯌꯥꯔꯦ ꯅꯨꯡꯗꯥꯡꯗ ꯁꯤꯖꯤꯟꯅꯔꯦ ꯅꯣꯡꯉꯥꯜꯂꯦ ꯑꯌꯨꯛꯄꯨ ꯁꯤꯖꯤꯟꯅꯔꯦ ꯑꯌꯨꯛꯇ ꯑꯃꯨꯛ ꯃꯪꯈꯤꯕꯁꯤꯅ ꯑꯗꯨꯝ ꯃꯪꯈ꯭ꯔꯦ ꯑꯗꯣ ꯀꯩꯝꯇ ꯇꯧꯗꯦ ꯈꯣꯠꯇꯦ ꯑꯃꯨꯛ ꯍꯥꯏꯔꯦꯀꯣ ꯑꯩꯈꯣꯏꯁꯨ ꯀꯩꯝ ꯍꯥꯏꯗ꯭ꯔꯦ ꯐꯔꯦ ꯁꯦꯝꯗ꯭ꯔꯗꯤ ꯁꯦꯝꯃꯨꯔ ꯑꯗꯨꯝ ꯂꯩꯊꯣꯛꯑꯦ ꯑꯩꯈꯣꯏ ꯃꯥꯅꯔ ꯑꯩꯈꯣꯏ ꯕꯥꯅꯔ ꯈꯪꯗꯦ ꯃꯤ ꯐꯣꯟ ꯇꯧꯔꯒ ꯀꯧꯔ ꯁꯦꯝꯍꯟꯕꯗꯨꯗ ꯈꯣꯠꯇꯅ ꯇꯧꯔꯝꯃꯦ ꯍꯥꯏꯔꯦꯀꯣ ꯑꯗꯨꯗꯁꯨ ꯃꯤꯗꯨ ꯄꯨꯊꯣꯛ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯍꯥꯏ ꯌꯥꯅꯤ ꯑꯩꯅ ꯁꯦꯝꯖꯟꯕ ꯁꯥꯖꯟꯕ ꯄꯣꯠ ꯅꯠꯇꯦ ꯀꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯝꯗ ꯍꯥꯏꯕꯁꯦ ꯏꯁꯥꯗ ꯀꯩꯝꯇ ꯊꯣꯛꯇꯅ ꯑꯩꯅ ꯍꯦꯛꯇ ꯍꯨꯜꯂ ꯉꯥꯡ ꯌꯥꯄꯣꯠꯇꯦ ꯑꯩ ꯏꯁꯥꯗ ꯊꯣꯛꯏꯗꯨꯗꯤ ꯑꯩꯗꯤ ꯃꯤ ꯅꯠꯇ꯭ꯔꯣ I don't have any human rights. I don't have any liver to live. ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯒꯤ ꯃꯀꯣꯟꯒ ꯀꯣꯟꯁꯤꯟꯅꯒ ꯂꯩꯔꯝꯖꯥꯠꯅꯤ ꯃꯅꯨꯡꯗ ꯑꯗꯨꯁꯨ ꯄꯨꯊꯣꯛ ꯄꯨꯔꯛꯑꯦꯀꯣ ꯑꯗꯨ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯦ
ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯁꯤ ꯂꯥꯏꯁꯪ ꯑꯃ ꯂꯩꯌꯦꯕ ꯂꯥꯏꯁꯪꯗꯨꯁꯨ ꯀꯅꯥꯝꯇ ꯁꯤꯄꯤ ꯁꯦꯡꯕꯤꯕ ꯅꯠꯇꯦ ꯁꯤꯄꯤ ꯁꯦꯡꯕꯤꯗꯕꯗꯣ ꯑꯩꯅ ꯁꯤꯠꯇꯅ ꯁꯦꯡꯗꯅ ꯂꯥꯏ ꯗꯨꯛ ꯇꯥꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯨꯗ ꯃꯣꯏ ꯂꯝ ꯃꯆꯦꯠ ꯑꯃꯁꯤ ꯈꯔ ꯂꯩꯌꯦ ꯃꯣꯏ ꯂꯝꯁꯤ ꯌꯥꯝ ꯆꯣꯞꯄꯦꯕ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯈꯪꯗꯦ ꯅꯣꯡꯃ ꯑꯩꯈꯣꯏ ꯑꯩ ꯂꯩ ꯂꯝꯁꯤ ꯎꯠꯂꯛꯀꯦꯕ ꯑꯗꯨꯗ ꯈꯪꯉꯦ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎ ꯑꯩꯈꯣꯏ ꯂꯝ ꯄꯤꯕꯤꯕ ꯑꯗꯨ ꯇꯧꯕꯤ ꯅꯣꯡꯇ ꯈꯠꯅꯔꯨꯗꯦ ꯃꯣꯏꯗ ꯍꯟꯖꯟ ꯍꯟꯖꯟ ꯆꯪꯁꯤꯟ ꯈꯠꯅꯍꯧꯏ ꯑꯗꯨꯗ ꯂꯝꯗꯣ ꯇꯥꯁꯜꯂꯒ ꯃꯩ ꯊꯥꯞꯄ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯇꯥꯁꯜꯂꯦꯅ ꯑꯗꯨꯝ ꯇꯥꯁꯜꯂꯒ ꯄꯨꯡꯆꯥꯏ ꯆꯥꯏꯕ ꯊꯝꯕ ꯅꯠꯇꯦ ꯃꯣꯏꯗꯤ ꯆꯥꯏꯈꯥꯏꯔꯤꯅꯤ ꯃꯤꯅ ꯍꯧꯖꯕ ꯌꯦꯟꯗꯦꯝꯗꯣ ꯇꯦꯛꯀꯅꯤ ꯂꯧꯊꯣꯛꯑꯣ ꯍꯥꯏꯕ ꯄꯣꯠꯇꯨꯗꯗꯤ ꯍꯟꯖꯟ ꯍꯟꯖꯟ ꯄꯨꯊꯣꯛꯑ ꯁꯤꯡꯁꯦ ꯄꯩꯁꯟ ꯊꯝꯃꯦ ꯐꯖꯅ ꯁꯥꯠꯆꯔꯝꯕ ꯌꯦꯟꯗꯦꯝꯗꯣ ꯄꯨꯡꯇꯦꯛ ꯇꯦꯛꯑꯦꯕ ꯃꯨꯠꯇꯣꯔꯦꯕ ꯍꯧꯖꯤꯛ ꯑꯗꯨꯗꯗꯤ ꯀꯩꯝ ꯇꯧꯗꯦ ꯑꯗꯨꯗꯤ ꯁꯣꯏꯗꯦ ꯑꯗꯩ ꯂꯝ ꯈꯔ ꯊꯥꯖꯤꯜꯂ ꯃꯩ ꯇꯥꯁꯟꯗꯅ ꯂꯝ ꯁꯤꯠꯇꯅ ꯁꯦꯡꯗꯅ ꯊꯥꯔꯨꯕꯩ ꯑꯔꯥꯟ ꯇꯥꯈꯔꯦ ꯑꯗꯨ ꯂꯝꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯈꯣꯠꯄꯤꯒꯅꯨ ꯂꯝꯁꯤꯁꯨꯅꯦ ꯃꯥꯅ ꯄꯇꯥꯁꯦ ꯄꯨꯂꯞ ꯌꯣꯟꯊꯣꯛꯑꯝꯃꯕ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯅꯔꯤꯕ ꯂꯝꯗꯨꯁꯨ ꯍꯨꯔꯥꯜꯂꯒ ꯀꯣ ꯍꯨꯔꯥꯟꯕꯩ ꯂꯤꯆꯠꯁꯦ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦꯕ ꯑꯩꯈꯣꯏꯅ ꯂꯩꯅꯔꯤꯕ ꯄꯇꯥꯁꯦ ꯄꯨꯜꯂꯞꯅ ꯌꯣꯟꯊꯣꯛꯑꯝꯃꯤꯁꯦ ꯑꯗꯨꯁꯨ ꯍꯥꯟꯅ ꯁꯤꯗ ꯑꯩꯈꯣꯏ ꯄꯨꯜꯂꯞ ꯂꯩꯃꯤꯟꯅꯔꯝꯃꯦ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯌꯨꯝꯗꯨꯗꯒꯤ ꯍꯣꯡꯗꯣꯛꯇ꯭ꯔꯤ ꯁꯥꯖꯗ꯭ꯔꯤꯕ ꯌꯨꯝ ꯑꯩꯈꯣꯏꯗꯤ ꯃꯣꯏꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯣꯏ ꯁꯥꯟꯅꯔꯝꯃꯦ ꯂꯝ ꯄꯇꯥꯗꯨꯁꯨ ꯗꯥꯏꯔꯦꯛ ꯍꯨꯔꯥꯜꯂꯒ ꯌꯣꯟꯊꯣꯛꯑꯝꯃꯦꯀꯣ ꯌꯣꯟꯊꯣꯛꯇꯨꯁꯨ ꯑꯩꯈꯣꯏ ꯈꯪꯄꯣꯟꯇꯦ ꯀꯣꯟꯅ ꯃꯤꯅ ꯑꯗꯨꯅꯤ ꯍꯥꯏꯔꯀꯥꯟꯗ ꯀꯃꯥꯏꯅ ꯌꯣꯜꯂꯤꯅꯣ ꯈꯣꯠꯂꯤꯅꯣ ꯊꯤꯒꯠꯀꯥꯟꯗ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ ꯊꯣꯛꯄꯤ ꯑꯃ ꯂꯩꯌꯦꯕ ꯃꯥꯅ ꯌꯣꯟꯊꯣꯛꯄꯤꯔꯝꯃꯦꯀꯣ ꯑꯗꯨꯗ ꯁꯤꯖꯟꯅꯔꯦ ꯃꯥꯅ ꯌꯣꯟꯗꯦ ꯈꯣꯠꯇꯦ ꯌꯣꯟꯗ꯭ꯔꯒꯨꯝꯃꯦ ꯑꯩꯈꯣꯏ ꯂꯝ ꯄꯇꯥꯅ ꯃꯤ ꯃꯔꯛꯇ ꯄꯥꯏ ꯌꯥꯕ꯭ꯔꯣ I need a reason for that. I need an answer for that. ꯑꯩꯈꯣꯏ ꯄꯇꯥꯗꯨꯕꯨ ꯃꯤ ꯄꯇꯥ ꯃꯅꯥꯛꯇ ꯄꯥꯏ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏ ꯄꯇꯥ ꯑꯩꯒꯤ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯗꯤ ꯁꯤ ꯃꯐꯝꯁꯤ ꯄꯣꯛꯎꯔꯕꯅꯤna we also have a right. We also need our place. ꯃꯣꯏꯗ ꯑꯦꯛꯁꯇ꯭ꯔꯥ ꯍꯦꯛꯇ ꯑꯌꯥꯝꯕ ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯇꯧꯐꯝ ꯊꯣꯛꯄ ꯄꯤꯐꯝ ꯊꯣꯛꯄꯗꯨꯗꯤ ꯍꯪꯇꯥꯕꯅꯤ ꯄꯣꯛꯎꯔꯕꯅꯤꯅ ꯃꯣꯏ ꯉꯥꯛ ꯄꯣꯛꯄꯤꯔꯣꯏꯒꯦ ꯑꯩꯈꯣꯏ ꯌꯥꯝ ꯄꯣꯛꯆꯅꯤꯡ ꯄꯣꯛꯄ ꯅꯠꯇꯦ the environment I'm staying is very toxic. They don't support people. They drag down people. They talk ill of people. They use black magic. They do everything to kill. ꯏꯃꯥꯁꯤꯕꯨ ꯁꯤꯔꯁꯅꯨꯅ black magic ꯇꯧꯗꯅꯀꯣ ꯁꯥꯗꯅ ꯃꯤꯇꯝꯒ ꯁꯥꯗꯅ ꯑꯗ ꯑꯩꯈꯣꯏ ꯏꯁꯥ ꯏꯊꯟꯇ ꯍꯥꯞꯆꯤꯟꯒꯗ꯭ꯔꯕ ꯃꯣꯟ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯁꯥꯔꯒ ꯑꯩꯈꯣꯏ ꯁꯤꯅꯕ ꯃꯣꯏꯅ ꯇꯧꯕꯤꯗꯅ ꯃꯤ ꯑꯇꯣꯞꯄ ꯂꯥꯛꯑ ꯇꯧꯕꯤꯒꯗ꯭ꯔꯣ ꯑꯗꯨꯃꯠꯇ ꯍꯥꯏꯕꯤ ꯄꯣꯟꯇꯦ ꯀꯣ ꯀꯩꯝꯇ ꯇꯧꯕꯤ ꯄꯣꯟꯇꯦ ꯈꯣꯠ ꯁꯤꯃꯠꯇꯗ ꯇꯥꯡꯀꯛ ꯇꯟꯖꯥ ꯍꯦꯜꯂ ꯂꯥꯛꯑꯁꯤꯕꯇꯗ ꯃꯣꯏ ꯑꯆꯨꯝꯕ ꯆꯠꯄ ꯁꯥꯏꯌꯦꯕ ꯂꯝꯗ ꯌꯣꯜꯂꯦꯀꯣ ꯑꯗꯨ ꯑꯗꯥ ꯇꯧꯔꯦ ꯑꯗꯩ ꯂꯝꯗꯨꯁꯨ ꯃꯣꯏꯅ ꯍꯟꯗꯣꯛꯄ ꯅꯠꯇꯦ ꯃꯣꯏꯁꯤ ꯈꯥꯏꯖꯤꯟꯅꯔ ꯑꯩꯈꯣꯏꯁꯨ ꯌꯥꯎꯕꯨꯗꯤ ꯌꯥꯎꯗꯦ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯩ ꯌꯨꯝꯗꯁꯨ ꯄꯥꯛ ꯂꯩꯔꯛꯇꯦꯕ ꯑꯩꯗꯤ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯗꯨ ꯌꯥꯝ ꯐꯠꯇꯕꯅꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯅꯥꯝꯇ ꯂꯧꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯇꯧꯔꯛꯇꯦꯕ ꯑꯩꯗꯤ ꯑꯩꯈꯣꯏ ꯕꯣꯏꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏ ꯕꯣꯏꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯄꯥꯝꯗ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯛꯑꯦ ꯆꯥꯎꯔꯛꯑꯦ ꯑꯗꯨ ꯊꯛꯁꯤ ꯈꯥꯁꯤ ꯑꯍꯜ ꯂꯃꯟ ꯈꯪꯗꯦꯁꯦ ꯑꯗꯨꯝ ꯍꯥꯟꯅ ꯍꯥꯏꯔꯦ ꯂꯥꯏꯕꯛꯇ ꯅꯝꯃꯤꯕ ꯃꯥꯂꯦꯝ ꯂꯩꯖꯥꯁꯤꯅ ꯁꯥꯈꯤꯅꯤ ꯀꯣ ꯑꯁꯤꯗ ꯈꯪꯉꯤ ꯈꯪꯗꯦ ꯃꯁꯥ ꯃꯣꯏꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯍꯥꯏꯔꯦ ꯑꯗꯥ ꯍꯥꯏꯔꯦ ꯍꯥꯏꯅ I used to cry a lot. I was very insecure. ꯑꯩꯗꯣ ꯃꯌꯥꯝꯗꯨꯗ ꯑꯗꯨꯝ ꯅꯝꯊꯔꯛꯑꯃꯤꯅ ꯀꯩ ꯌꯥꯝ ꯉꯝꯃꯝꯗꯦ ꯌꯥꯝ ꯀꯤꯔꯝꯃꯦꯕ ꯑꯩꯁꯦ ꯀꯤꯅꯕꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯁꯤꯟꯕꯤꯕ ꯍꯧꯖꯤꯛꯇꯤ I don't give a fuck. ꯍꯥꯏꯗꯤ I am the victim here, but I don't play the victim card. I was assaulted. I was physically abused. I was emotionally abused. I didn't get the support I needed when I was a child. I fought everything by my own. My mother stood by me, but my father never did. ꯍꯥꯏꯗꯤ ꯏꯇꯨꯡꯗ ꯂꯦꯞꯄꯤꯅꯕ ꯃꯤꯗꯣ ꯂꯩꯈꯤꯗꯦꯕ ꯐꯅ ꯂꯥꯜꯂꯒꯁꯨꯅꯦ ꯑꯔꯥꯟꯕ ꯄꯣꯠꯇꯨꯗ ꯆꯨꯝꯃꯤꯅ ꯊꯥꯒꯠꯂ ꯏꯟꯈꯠꯂ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯃꯁꯥ ꯃꯊꯟꯇꯒꯤ ꯕꯦꯇꯜꯗꯣ he couldn't fight. So how can he fight for me? ꯑꯗꯨꯅ ꯑꯩ ꯀꯩꯁꯨ ꯍꯥꯏꯕꯤꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯄꯨꯟꯁꯤꯁꯦ ꯍꯣꯠꯅꯖꯔꯁꯨ ꯇꯧꯖꯔꯁꯨ ꯀꯔꯤꯝꯇ ꯃꯃꯜ ꯂꯩꯇꯗꯧꯅ ꯀꯔꯤꯝꯇ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯚꯦꯂꯨ ꯔꯦꯁꯄꯦꯛ they don't have it. ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯄꯩꯁꯥ ꯈꯔ ꯂꯩꯔꯗꯤ ꯄꯩꯁꯥꯅ ꯃꯤ ꯂꯩꯕ ꯌꯥꯏ ꯄꯩꯁꯥꯕꯨ ꯂꯩꯔꯗꯤ everything is money. That is the mindset they have. They don't have any value and respect for any human. ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯀꯔꯤꯝꯇ ꯆꯦꯟꯗꯦꯕ ꯇꯥꯡꯀꯛ ꯇꯟꯖꯥ ꯁꯨꯛ ꯌꯥꯝ ꯍꯦꯟꯅ ꯃꯣꯏꯅ ꯇꯧꯔꯛꯑ ꯂꯥꯛꯑꯒꯁꯨ ꯍꯣꯏ ꯑꯩ ꯅꯣꯡꯇ ꯌꯣꯟꯗꯦ ꯅꯣꯡꯇ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯍꯦꯜꯂꯛꯄ ꯂꯥꯟꯕ ꯄꯣꯠꯇꯨꯗꯤ ꯂꯥꯜꯂꯦ ꯍꯥꯏꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯔꯥꯟꯕ ꯄꯣꯠꯇꯨꯕꯨ ꯆꯨꯝꯃꯤ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇꯣ ꯂꯥꯟꯕꯗꯣ ꯆꯨꯝꯃꯤ ꯑꯗꯨꯝ ꯆꯠꯈꯤ ꯇꯥꯔꯗꯤ ꯑꯆꯨꯝꯕ ꯆꯠꯄ ꯃꯤꯗꯤ ꯀꯌꯥ ꯑꯆꯨꯝꯕ ꯆꯠꯄ ꯃꯤꯗꯤ ꯌꯥꯝ ꯌꯥꯝꯗꯕꯅꯦ ꯑꯔꯥꯟꯕ ꯆꯠꯄ ꯆꯤꯟꯊꯤꯕ ꯃꯤꯗꯤ corner everywhere you get to see them. ꯌꯥꯔꯦ guys ꯃꯊꯪꯗ ꯐꯖꯅ ꯁꯥꯡꯅ ꯑꯃꯃꯨꯛ ꯁꯦꯝꯃꯛꯑꯒꯦ 15 minute ꯇꯥꯗꯧꯔꯦ ꯋꯥꯔꯤꯁꯦ ꯁꯝꯂꯛꯄ ꯃꯇꯦꯛ ꯃꯇꯥꯏ ꯈꯔ ꯁꯝꯖꯜꯂ ꯂꯤꯕꯅꯦ but I went through a lot in my life. I went through a lot. ꯏꯔꯥꯏꯅ ꯐꯪꯉꯛꯄ ꯅꯠꯇꯦ ꯉꯁꯤꯁꯤ ꯐꯪꯗꯅ ꯈꯣꯠꯇꯅ ꯇꯧꯖꯔꯤꯁꯦ ꯁꯤꯃꯠꯇꯗ ꯃꯤꯁꯧ ꯆꯪꯉꯤ ꯁꯤꯃꯠꯇꯗ ꯅꯖꯔ ꯆꯪꯉꯤ
Simata, they use black magic. Black magic still happen till today. Guys, please believe me. I am the victim of that black magic. My family is a victim of that black magic. Yeah, guys, kung ano guys, ito mo hepatare, dunia dani mo tobiran. Mo nang ngambani punsisu. Mina wanga wo timbini mo. Soro mo kay do holi no. I live in this environment. Thank you.